ngasi phong ki ba tongan tongan ba manipuri si phong sing amasum thoki ba thodo thok sing digi maru oi bi pau sing khong saraga manipur top channel gi mai ke digi myam da thamjigi ahan bada laibak si goi ba ngasi gi covid-19 update myam da thamjigi hauki ba pung kun gi mari asida laiba asida mi lising kun ga nipan ga sahum ga kun ga taruk nauna covid-19 positive oi ba thengna rakre hairi ba pung pha masimak da mi sani ga humpuna covid-19 positive oi ba lekhidre amasong mi lising kun ga taruka supna gi kunthra ga nithuina covid-19 digi negative oiduna recover tokre haina ngasi covid-19 update sina report tawri hauzik lebak si gori ba apun ba covid-19 gi phiba masina apun boina covid-19 positive oikraba mi masing si crore hunga lakh kunthra ga taruka lising yang khai ga nithoiga satre ka nifu ga mangani hauzik na aduna laribe active case masingna la ahumga supnagi lising ahumga samri ga humdra ga tarukni covid-19 gi naba forakraba punba recover to khraba mioi masingna crore ahumga lakh kun ga mapan ga lising ani ga supnagi sahumga yang khai ga mathoini covid-19 apunba laikhidraba mioi masingna lakh mari ga lising nifu ga taruka samapan ga tara ga nipani hainasu ngasi ayuki pung nipan phuki oiba health ministry digi thadrokpa report amana makhata na palle makasa tharak poina yamna mak laibak thiba masum nungaitaba pawamana doctor yautana nurse khaktana angang unakhibani haibagi thaudokta sahi nauribi mauna ama lekatnaba ngamdana laikhidre thaudo adubu yaningdaba phongdoktuna laikhidrabigi imung manungi miyoi singna irang horakre irang adubu police na lakshinaba akan mamongda honari hairiba thaudo asi wangoi police station gi manungsanba community health center wangoi de thokibani laikanaba ngamdana laikhidrabi mauna adu iram siphai lairak asaubadigi monica maibam seikun gamari mapuroiba maibam sores kowi laikhidrabi monica gi imung manungna phongdorakpagi matungina di mahak ngarang numidang CIC wangoida angang unanaba pukhalakhi amasu numidang pung mapalom taba matamda monica masa nungairaktabadigi imung manungi miyoi sing CIC dugi doctor singda yengbinaba kayara haiki adumainama doctor sing mafam aduda lakhide monica masa makna hipliba bed adumaktada angang unaba haurakpadagi nurse ki kangbu laktuna CIC dugi angang unafamda pusinki madugi matung pungkhai amamuk leiraga asu angam yaudana monica anga ama unare haina imung manungi miyoi singda khangalakhi adumainama numidang pung 12 helakpulaba phawbada mama masa animak puthorakhidabagi matungda imung manungi miyoi singna kaidauba yawbagi hangluba matamdasu karisu tawba leite haina nursingi maikeidigi khangalakhi numidang pung 12 minute yankhairo tarakpa matamda monica phibam lure rims hospital lu oina pubiro haina refer tarokhi khudakta imung manungi miyoi singna monica bu rims hospital da laikananaba pukhalakhi adumainama rims hospital yorakpa matamda monica sina purakle haina imung manungi miyoi singna khangalakhi bani hari monica laikhidre haibigi pau tabadigi yumgi miyoi samurogi doctor adugi yumda thomjinki adubu SDPO mayang Imphal wangoi PS amadi Imphal West CDO team sing sangchinduna irang adu thoktana ba control tokhi nakalamaromda monica bu layeng liba doctor aduna seksindabadagi laibak thiba thaudok thokpani amasu mara leba miyoi sing matik chaba sairak pidri phawo monica gi thawai yaudraba asiba haksang laukhiroi hairi henasu pau sin makha tale aduga laikhidraba yumgi mekerigi phongdorapa haujuk social media rasu viral oriba video footage masang tanga mayam yangminasi mayam na haina rago bolen trama to baro na to ya ngangi ari minti ai leje adu be dalang tharo lobo mo to tarka tarka khai mu chang chakla paswa ya ta to ma khai mu ta paswa injection la kapsan di injection la kapsan di leji ai di parapara hai na pasena di bit mata ki maternity ward bit mata ki parapara hai de lei nurse doctor to mu mata da akoi ne khangne la kani noi kari khangna noi se sab la ijara noi ma pa thona ko ta to ko ta moi ma kha ta na sangi to ti mo pe ko ai sangi ti em sangi mo mata da anang unari ma misak ki emo in charge tasena kan emo in charge amagi duty to ko ba mana emo in charge oi de patient ma khut pok pai de na thanam maga karisu kano to da ba male nurse oi de tiken siam de mana anang unari ko posa no to oi ma gam na
nurse khara ga ma ga anga unabagi process tawi doctor karna am ta sangde kari gumam ta haige pung ni pang min fu wa sa proswa da anga unaraba matungda anga bi mu unaraba matungda mama ka shuto da brang ka shuto di ha ai harau man gi dana ko chen chele me am ai chan pi phange adu chupo po thro te ne ji gu ma tam ne pung hum mu ki matung de mo ne kari ha ai pung baru min ta tu mu che ma tam rim sta rephoto rephoto hu ma tam de sidagi pure mo ne arel kapu na kapu ji chumna gi arel kapu eram ji chumna gi mihun phangna ba skol na ko na ba arel kapu elam ha chang si de noi bu elam rim sta puru ma tam de doctor ne noi je ko ko ma tam de laitre masagi chumna gi skol ko li ha dang na re mihun ma ta laitre hare mo yar ga di rim ski doctor ne ko na bi blood unit am ka ko pa du ra blood unit ko ke no taw ga question che la ga thorang taw je adu upai leite punga em phana le ram de haidar e ko adum phajana awa baji mafoina ta seng ha di emo in charge amu uina wak to gudo ba muina kari maram gi no nurse sinari ba gi maram ma emo in charge natrabra natta ba tar ga emo in charge tanano mutumi bo so emo in charge ne hai ba gi ko yeng bani ma emo in charge oido ba tar ga ma kari gi kari da mata ma da problem mi ba no natana hana kano to ko ya da ba ma si da kari da problem mi ba ngamu da ba tar ma natana photo yu kai do buge sida koi ta sena ka na miro bo ko dagi mangu she sida koi sang nai na dum jeng jei atupa consultant hai ta le ta sena ka ni check-up adum cha sai check-up sa liba consultant jing jina ibi ta sena ka nan di je normal da ya gani ka syum ta kai ba leite 30,000 thorang to hai ba matam da 30,000 do lai ka bani lai na ba koi di kari no pai le ya ba kam community health center stay home ni makha da le sum ma ji da la ga ai ni pi ji thawai ka la ai chan uni na kan ma la ko do ngasi di chari thaname ai gi nupi di mo me ma hathok mi gare ne chu ma tung mo na thar ko du thai adu de gi ahen ba mu si ma chala ni da mutum ibo cho gi imung na Facebook social media or ba Facebook adu de gi WhatsApp ki status da mathung mun khang da ba akoi mu mathung mun khang da ba moi ga ka no yam tok da ba gi ta tum atam na ne to sinner ga social media ra thagala ko ji ko yam pende ta se na ga di lai ba ni akoi lai bo ko bina ko community health center ji da lai nge la ko ina kun bo mo de ko private pu bu yai na kari ji pu di no lai bo ram ba ji mo si de kan bi de por mo de ha na bo ram ngasi mo na taw pau si makha sa thajarak poina ngasi phong ki ba manipuri si phong gi editorial kalam dagi lakhwachara kan myam da report oina thamjagi han bada state na kari da soi ki bagino manipur myam gi sahi manga gi hak sinaduna thagaliba state government asigi lusingba minister amadi atai cabinet minister sini makoina myam gi pukning gi ihul khangna laiba khunai asigi yaifana ba thorom kya paikhalakli paikhatpam thui punamasi state asigi misam myamna tangdu laitana hingba amadi welfare state ama oinabagi damakni asigumba state asigi laibak laisa amadi akoibigi ising nungsita haurakpa saurakpa miyamgi mihutsinga sina lamdam asigi hauzik oiriba khunai asigi punchi role amadi akoibigi phibamgi matangda India gi atai state ki politician singdagidi hena khangpham thopani law and order bu oiro sitmilon gi phibam oiro kamdauri amadi kari kamdauraga normal sida hanjin hangani amadi sitmilon gi phibam inkhat pangamgani haibisigi matangda state asigi scholar expert singi lainga kok tok thonaduna puriba singa pau phawdok naraga param sumba lambi ama yatpham thokpra haibisinga sidi tare tara thokna khanthaba matam oire hauze mangda tariba waru nunglu sing khujinda sangniba tumyauna hiram khudingda khonglau pororiba singa si center gi nongma phadok lakpu lusingba singna khangbadagidi aikhogi lusingba singna khanglibasina hena marik sumba thoi khangliba sing adu masa khaina mayek sengna center gi lengak subli pairiba singna khanganbasi ingam ngamdrabara haiba wafam asinga sigi miyamna aikhogi lusingba singda nahounana hangninglakli maramdi aikhogi lusingbana wathok lanthok kaya da laurakpa phirep laurakpa khongthang miyamda lauthokraba wafam thabakta onthoknaba haurakpada centerna yasal laktana khurji pharakpagum hek tawrakpa sidagini tam ama mapung farakadoraba manipur gi BJP no lusingba lenga asina anauba thausil thorang kya pekhalakli singamadi khungangda
मियेंग थमदुना प्रोजेक्ट क्या पखलकली सही मरीरोम हेना होनरक थबकसिंग संगाबा मदी तुंगदा लखोलकदब प्रोजेक्ट क्या की उरेक उयुम तंबगी यक लाउबा मतंग हाइबदु हौजिक सिनी हाइब याय तांजा असिददी हंदक मणिपुर की चीफ मिनिस्टर न तमेंगलोंग अमदी नोने डिस्ट्रिक्ट की मनुंगदा प्रोजेक्ट क्या संगाबा मदी उरेक उयुम तमनबगी थौरमसिंग पांगथोकिबदु अदुबु नुमिद अदुदा थोलकनी हाइना थाजरुदबा थौदो अमदा जिरांगलोंगी लुसिंगबा मा खुलाई पाइबसिंगना मियाम मरक्तगी नमफु हफुदा फादना पुखरगा सीना होंदोकलमखिबनी थबा अदु इंडिया गवर्नमेंट का 6 फेयर तौनदुना पीस टॉक सथरीबा आयन यादब लहोलुप अमगी मियोइसिंग ओइगनी सिंगनबनी हाइनखि अदुबो मखोइरोमगी मैकेदिगी थौदोक्तुगी मतांगना करिमता कांथोरप लेत्रि मिसम अमगी मथक्ता खुलाई पाइबसिंगना सथखिबा थवोंग अदुगिदमा स्टेट असिगी होम सुपारिबा सीएम न लेमना थारोइ हाइना मियामना लाउथोकपगा लोइनना लौखोलकपा खुंगुल लीबगी खोंगथांग सेंटर की होम मिनिस्ट्री ना phirep hongnaba Paotak pirak khibara Handaki matang sida state lenga ki phirep ta leiriba asoibasi karino natragana pau faunaba watpadagira haibidu miyamda khanganba sumgani haiba ngasagi editorial column sini miyamda thamjaribisu amasu pau suluchilakpoina content masa amani kitanga thamjaramge miyamna foktaminasi Congress lengak lairam labadi sakhot kani state asida Congress ki lengak lairam labadi sakhot thorang gi thabak sing khumang sokshilam gadabani BJP lengak na go to hills go to village ta mai onchinduna miyam gi yam labasen pa mangale haina wangjing tenta kendri gi hana gi MLA moirangthem himantana haikhre haini supung durakle Loishilakpoin state gi wangbra thokpa atopa pawamana Bihar da RTI activist kaptuna halamle Bihar gi state Samparan district masakhang dabasingna RTI activist ama nongmaina kaptano halamle haina senior police official ama ngasi phungdokre is Samparan gi superintendent of police Nabin Chandra na phungdokhibagi matungina Bipin Agarwal sai nifugoteret kaube activist adu ngarang numijungba matungda district sigi Harsindi da leiba maki mayum mamangda motorcycle da lakpa masakhang daba miyoi anina nongmaina kaplamani hairi Agarwal kudak manak nakpa hospital amada pukhat ki adubo sina purakle haina doctor singna lapthoki haina makna phungdokli ASP na hai ki thawdo sigi matang na police na case ma lokhat pagal loinana thigatpagi thabak sa thari haina spaux na phungdorakli duga hawsku na di paux matang sa risinjarage pathok sagi brasol ki plan ki biors myam na pigani matam gi maroi bi paux sing myam na leptan update pijarake haina su channel sigi mekedi ki thamjari and thank you